Khutlai fongna paiduna mirakta touningbata toubasing mathakta action loukhatpa houragani CM nongmai fongna paiduna miyamu kihan khanganba amadi fu chaiduna touriba miyosing mathakta lengakna chapchaba action loukhatpa houragani haina Chief Minister N Biren Singhana fongdokhre wafam asing asi Chief Minister N Biren Singhana Ras Medicity da laying duna leiriba lelong chingjau gi thogdokta sokiba miyosing yengsinba lakpagi saruk ama oina paumi singna hangba wahangi pakum piduna fongdokhibani mahakna hai leibaki asuk lurba tanja asida Khutlai fongna paiduna miyamgi marakta changduna touningbata touba miyamgi punsibu aki akhang nanghaliba miyosing asi lengak asina khaktomina yengduna leithokloi makhoi singi mathakta chapchaba logi oiba action lawtuna chairak pigini haina mahakna fongdokhi amaromda hauzik state asida security forces atharakliba attack sing asi national security da threat tawbani aduna central security forcing season aduna irang sing asibu laksinaba kanna honari haiki mahakna makatana hai BJP gi state president A Sarda Devi minister MLA sing party leader sing oiba mifam phamduna Manipur gi situation gi matangda khana nainakre aduga athubu matamda hujik Manipur gi honglagli bamong asigi paudam sing central leader sing unaduna paudam gani haina fongdokhi